Very good afternoon, ELITETV ki test cartoon mau ming ta virus taram no cheri mruina si imphala phongwa paw se sengi cartoon da cartoon nisina kari hainung liba kari phonong liba kari wakal khalang liba du miyam da satung na thamjaba tuma program ni ahmadai lokhasge sana laiba ki loire dana haiba hogi cartoon se da koi ahlani wari chana bane wari chana se jati ki phiral du lairi pai ri bo nongmai sing du plastic ki nongmai ni bu hai ne haiba abeda amasna khume India na yana bu hona bada onthok pa hai baduni na hajik si adum kadi gino handa ke adum Independence Day da lamka maroi na chucham bada pangtho ki ba mahum adu da koi toy gan pai bi athra karino adi u na bu sagera kari athra karino adu ga even India gi manung da lebani har ga India gi flag si pato kram mane sin daga da ge kari to da ge hai khangam da adu ni achu fo ma adu ga akoi ki digital media am da suni 15 August kari no haiba khangam da interview da thoke ba ji viral oibam su leibe duni aduna swai ji da khoi nan gi 15 August nimita so sampur chakhiba adeda nongmai utpagi mathau kari ta bno kari lebege maduni khoi India lenga yana ba adagi janagana mana sakpada national anthem sakpada pha boi pha da boi sakpa mayama khoi de thengnagi baduni aduna ni moi na sai ni je jati gi phiral du lairi moi su soi re langre khoi khangdana tawbani na sengdor pa leigre jati gi phiral du lairi pa ne bo nongmai sing du plastic ki nongmai ni bo hai ne aduna national media am da khana gi bani akoi ron film ka moi gi social activism khana bani aduna police na verification toraga pai ba ngaktani moi di artistic weba kangbu ni cookie je du una sabani una sabal yam transparent oina ga nongmai maru ga magazine ga du han ngam do yam hai ana thagat na gi ba haina gi mayam su leibni adani ma hai ji India na yana hona bada dagi India na yana hona bada Hindi film ka kholaibni uri kai ka khatana ji to ini Hindi film se yeng debai ta Manipur da loi yengi copy ado DIP na su sengdore Manipur da Hindi ben to leite yum tom khuding da cable da kari da Hindi movie mayam thari oi hall dabu mayam yenga da wani hall afaba leitabagi adu moina pi da paisa aduga phangadori buduga adu gi khena ba leibni na madugi facilities kap naba machine nungshin karigi madu pamna rakta ba yum da yam loi yeng narak pina madu ge potuni haidana sengdok pasu le aduna toan ba strategy myam to ise aduna nahanju tang tra tuk ta haiduni hauji toan ba district manga gi chief secretary thamo DGP ma thamo kaina oibe yagadra yaroidra idudi khoina khangdre adum lenga India lenga na khanlani na charja selepte magi demand si separate administration dagi union territory dagi koi separate chief secretary separate DGP adwal pa crore sanga piu gaina haiba mayam ma thami moina piragana mete kangbu na piba yaru doribra nakalani ni mangli ba damage ni maktani hotel moregi leireba choba 3-star hotel elora adi mayam ni mangi mayam si gari kyano mai ja kiba madu thigar kari inquiry commission ju akoi gi inquiry committee sem dana ajelamba aduna hanagi justice samana retire thijalebani aduna hajikta mong torakpaduni madugi laida khoi cartoon sina khala leise mathang leisna pongna phomgi balo he haibduni balo he sida khoi myam se leire police na toraga check tora lae adamun haibduni akhoi refugee nate akhoi gi yum mai thaki bedagi asida sum leibani haidana myam changa kanda leiri myam singsi refugee ra kana khalak buduni yum mai thadokhi ba myam hajik sini tabak ta leibadudi akhoi na sum yengzebda iyambu yamamoi leiriba chusampuda paktana na thagiba more da thagriba adagi kangpokpi da thagriba mayam aduga periphery area singda adasuna kanda kojama tabida karida aduga wangu da lamlok chalai balai pham mayam thagiba mayam dudi moina para kan khangani aduna sai sidani akoi ji refugee nate khoi yum mai kai ka thadok pigiba aduna maram mora kan hawji smaina changje pham loroga leibani na ngajai check to bolak pasida sifai ni check to bolak pasida record lo bolak da phong do wahum duni mathang dara leisina khoi hoilan paugi as loire haibuduni adai mana bason to buni yam sida elected representative oiduni phibam na lusilak labadi ai leibak gidamak sibige haina harak puni mayam ngang adai mayam sir phibam di yam lure haina sibiga dore sibiga dore ji tongan ba MLA singi tangkun mathoida akoi assembly tomnen torambadu kanona thindare atopo numinam na togona governor na che thadare habigi pausu ngasi pauda khuna adai neinagi baduni aduna saisida phibam na lusilak labadi ai leiba ki damak sibige ana lawbuni ada paja mayam sa harakpuni sir phibam di yam lure na ada sigadra siroidra haziti akhoi perasu loi khange
ꯀꯗꯔ ꯃꯗꯔ ꯇꯧꯕ ꯌꯥꯔꯔꯣꯏ ꯙꯞ ꯅꯨꯡ ꯇꯧꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯒꯤ ꯈꯔ ꯍꯥꯏꯖꯤꯟꯕꯤ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯃꯌꯥꯝꯗꯨ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤ ꯃꯩ ꯍꯧꯔꯤꯕ ꯂꯥꯟ ꯊꯣꯛꯏꯕꯅꯤꯅ ꯁꯦꯡꯅ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯔꯛꯄꯗꯨꯅꯤ ꯑꯗꯨꯁꯨ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯗꯨꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯐꯤꯕꯝꯅ ꯂꯣꯏꯁꯤꯜꯂꯕꯗꯤ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕꯤꯒꯦꯒ ꯍꯥꯏꯕ ꯑꯗꯨ ꯁꯍꯔ ꯐꯤꯕꯝꯁꯤ ꯌꯥꯝ ꯂꯨꯔꯦꯅ ꯑꯗꯨꯅ ꯁꯤꯒꯗ꯭ꯔꯥ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯃꯥꯅ ꯍꯪꯕꯅꯦ ꯀꯥꯔꯇꯨꯅꯤꯁꯅ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯀꯥꯔꯇꯨꯅꯤꯁꯇꯗꯤ ꯑꯃ ꯁꯥꯎꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯀꯥꯔꯇꯨꯅꯤꯁꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯈꯔ ꯑꯃꯨꯛ ꯏꯂꯥꯕꯣꯔꯦꯠ ꯇꯧꯕ ꯋꯥꯅꯤ ꯊꯝꯕꯥꯜ ꯄꯥꯝꯕꯤꯁꯤꯅꯤ ꯂꯩꯔꯤꯁꯦ ꯊꯝꯕꯥꯜꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯕꯨ ꯍꯧꯗ꯭ꯔꯦ ꯎꯗꯕꯨ ꯍꯧꯔꯦ ꯏꯁꯤꯡꯗꯕꯨ ꯍꯧꯗ꯭ꯔꯦ ꯃꯈꯣꯡꯁꯤꯗ ꯐꯝꯃꯒ ꯃꯥꯅ ꯂꯩꯀꯪ ꯊꯝꯕꯥꯜ ꯑꯣꯜꯂꯛꯑꯦ ꯀꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯊꯝꯕꯥꯜ ꯅꯪꯒꯤ ꯅꯔꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯗ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯕꯣꯏ ꯑꯍꯧꯕꯗ ꯀꯣꯔꯣꯅꯥ ꯑꯅꯤꯁꯨꯕꯗꯅ ꯂꯥꯟ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯂꯥꯟ ꯑꯅꯤꯁꯨꯕꯗꯅ ꯂꯥꯟ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯥꯠꯄ ꯉꯝꯈꯤꯗ꯭ꯔꯅꯦꯅ ꯃꯥꯅ ꯍꯪꯉꯤꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯣꯠꯁꯦ ꯑꯗꯨꯝ ꯐꯖꯅ ꯈꯜꯂꯝꯃꯒꯁꯨ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤ ꯌꯧꯔꯛꯑꯀꯥꯟꯗꯗꯤ ꯇꯥꯃꯣ ꯒꯥꯟꯙꯤꯗ ꯄꯨꯄꯨ ꯒꯥꯟꯙꯤꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯄꯨꯄꯨ ꯒꯥꯟꯙꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯒꯤ ꯃꯃꯤ ꯇꯥꯕ ꯑꯗꯨꯒꯤ ꯆꯍꯤ ꯃꯉꯥꯗꯨꯒꯤ ꯑꯗꯨ ꯂꯧꯍꯧꯔ ꯂꯣꯏꯔꯦ ꯑꯩ ꯂꯨꯄꯥ ꯂꯤꯁꯤꯡ 9 ꯂꯧꯍꯧꯔ ꯂꯣꯏꯔꯦꯒ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯑꯗꯨꯅ ꯖꯒꯥꯁꯤꯡꯗ ꯂꯩꯕꯅꯤ ꯑꯃꯒꯤ ꯐꯣꯔꯦꯟ ꯑꯒꯦꯟꯁꯀꯤ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯟꯁꯤꯅ ꯎꯠꯂꯤꯕꯗꯨ ꯏꯂꯥꯕꯣꯔꯦꯠ ꯇꯧꯕ ꯋꯥꯅꯤ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯊꯝꯕꯥꯜꯗ ꯅꯠꯇ꯭ꯔꯒ ꯈꯨꯕꯥꯛꯇ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯀꯥꯔꯇꯨꯟꯁꯤꯅ ꯐꯣꯡꯗꯣꯛꯏꯕꯗꯨꯗꯤ ꯃꯥꯒꯤ ꯐ꯭रीडम ꯑꯣꯐ ꯔꯥꯏꯠꯅꯤ ꯑꯗ ꯃꯥꯅ ꯁꯤꯗꯩꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯊꯝꯕꯥꯜꯁꯤ ꯑꯩꯈꯣꯏ ꯂꯩꯀꯪꯗ ꯊꯝꯕꯥꯜ ꯑꯣꯏꯅ ꯑꯣꯜꯂꯛꯄꯩ ꯃꯑꯣꯡꯅꯤ ꯃꯥꯅ ꯎꯠꯂꯤꯕꯁꯤ ꯎꯗ ꯑꯣꯏꯅ ꯁꯥꯠꯂꯦ ꯏꯁꯤꯡꯗ ꯁꯥꯠꯇ꯭ꯔꯦ ꯑꯗꯨꯅ ꯊꯝꯕꯥꯜ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯕꯣꯏ ꯑꯍꯧꯕꯗꯅ ꯀꯣꯔꯣꯅꯥ ꯑꯅꯤꯁꯨꯕꯗꯅ ꯂꯥꯟ ꯂꯣꯏꯔꯦ ꯑꯃꯨꯛꯅ ꯁꯥꯠꯄ ꯉꯝꯈꯤꯗ꯭ꯔꯅꯦꯅ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯗꯤ ꯃꯇꯝꯗ ꯄꯨꯔꯛꯀꯅꯤ ꯁꯥꯠꯄ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯗꯨꯗꯤ ꯈꯪꯕ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯈꯨꯕꯥꯛ ꯂꯥꯛꯀꯗ꯭ꯔꯥ ꯊꯝꯕꯥꯜ ꯁꯥꯠꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝꯗꯨꯅ ꯄꯨꯔꯛꯑꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯅ ꯃꯗꯨꯗꯩꯗ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯁꯤꯗ ꯑꯩꯈꯣꯏ ꯐꯝꯃꯒ ꯂꯩꯔꯦ ꯑꯃꯅ ꯍꯨꯏ ꯑꯃꯁꯨ ꯂꯩꯔꯦ ꯐꯝꯃꯒ ꯑꯃꯁꯨ ꯍꯤꯞꯄꯒ ꯂꯩꯔꯦ ꯑꯗꯨ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯋꯤ ꯑꯥꯔ ꯂꯥꯏꯛ victims of war ꯑꯩꯈꯣꯏꯁꯤ ꯌꯦꯡꯉꯣ ꯋꯥꯔꯒꯤ victim ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ and a refugee in our homeland ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯋꯥꯔꯒꯤ victim ꯑꯗꯨꯒ ꯔꯤꯐ꯭ꯌꯨꯖꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯤꯗ ꯑꯟꯗꯔ ꯀꯔꯤ might is right ꯄꯥꯡꯒꯜ ꯀꯟꯕꯗꯨꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯁꯛꯑꯦꯗꯅ with their peaceful activities ꯃꯣꯏꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯪꯍꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯅꯤ ꯍꯥꯏꯕꯅꯤ ꯁꯥꯟꯇꯤꯅꯤ ꯇꯧꯔꯤꯕꯁꯤꯅ ꯁꯥꯟꯇꯤꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯏꯁꯥꯒꯤ ꯍꯣꯝꯂꯦꯟ ꯂꯩꯕ ꯃꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯔꯤꯕ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯣꯏꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯛꯄ ꯋꯥꯔꯒꯤ victim ꯑꯣꯏꯔꯛꯄ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕ ꯁꯥ ꯁꯟ ꯃꯌꯥꯝ ꯍꯨꯔꯥꯟꯈꯤꯕ ꯆꯦꯡ ꯆꯥꯛ ꯃꯌꯥꯝ ꯍꯨꯔꯥꯟꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯋꯥꯔꯒꯤ victim ꯑꯣꯏꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯦ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯏꯔꯝꯗꯝꯁꯤꯗ ꯑꯗꯨꯅ ꯑꯟꯗꯔ might is right ꯍꯥꯏꯅ ꯃꯄꯥꯟ ꯀꯝꯅ ꯑꯆꯨꯝꯕ ꯁꯛꯑꯦꯗꯅ ꯃꯣꯏ ꯗꯤꯌꯔ ꯄꯤꯁꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯅ ꯃꯣꯏꯅ ꯄꯤꯁꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯅꯥꯟꯊꯔꯛꯄ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯀꯨꯀꯤ ꯈꯨꯜ ꯑꯗꯨꯒ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯈꯨꯜ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯄꯥꯎ ꯂꯩ ꯑꯗ ꯃꯤꯑꯣꯏ 3 ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯄꯥꯎꯁꯨ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯉꯤ ꯑꯗꯨꯅ ꯀꯗꯥꯏꯐꯥꯎ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯗꯨ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯒ ꯀꯧꯇ꯭ꯔꯨꯛꯇꯁꯨ ꯏꯔꯥꯡ ꯈꯔ ꯊꯣꯛꯄ ꯑꯗꯨꯝꯕ ꯂꯩ ꯑꯗꯨꯒ ꯄꯧꯒꯥꯎꯆꯥ ꯏꯈꯥꯏꯗꯁꯨ ꯃꯔꯨꯑꯣꯏꯅ ꯀꯨꯃꯥꯎꯟ ꯔꯦꯖꯤꯃꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯗ꯭ꯔꯣꯟ ꯄꯥꯏꯈꯠꯂꯨꯔꯒ ꯗ꯭ꯔꯣꯟꯗꯨ ꯑꯃꯨꯛ ꯂꯧꯊꯔꯀꯥꯟꯗ ꯄꯤꯔꯛꯎ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯑꯗꯨꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯁꯤꯅ ꯀꯥꯔꯇꯨꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯋꯥꯈꯜ ꯈꯜꯍꯟꯅꯕ ꯈꯕꯔ ꯌꯥꯝ ꯆꯥꯎꯅ ꯂꯃꯥꯏ 10ꯗ ꯄꯥꯔꯨꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯄꯤꯛꯆꯔ ꯑꯃꯁꯤꯅ ꯀꯥꯔꯇꯨꯟ ꯑꯗꯨꯝꯕ ꯋꯥꯟ ꯀꯂꯝꯗ ꯍꯥꯞꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯑꯁꯤꯅ ꯀꯌꯥ ꯌꯥꯝꯅ ꯏꯊꯤꯜ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯅꯤ ꯃꯗꯨꯗ ꯐꯣꯡꯗꯣꯛꯂꯤꯕ ꯃꯣꯏꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯇꯨ ꯑꯩꯅ ꯈꯔ ꯏꯂꯥꯕꯣꯔꯦꯠ ꯇꯧꯖꯕ ꯃꯐꯝꯅꯤ ꯃꯌꯥꯝꯅꯁꯨ ꯐꯤꯗꯕꯦꯛ ꯁꯦꯁꯟ ꯑꯗꯨꯝ ꯄꯤꯕꯤꯌꯣ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ
Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano Masimag contact tobirau terms and conditions apply.